ngase phongkiba tongan Manipuri se phongsinga masum thokiba thogdo wathoksingi maroibi I pausing myamna thamjagi ahanwada poknapam pausi digi lokasaraga Kuki MLA sing MLA oiba tokpagi phibam da leiri Manipur haujuk tholibi irang asina maram ori Kuki jau MLA sing thasigi kunga mapana pangthokadoriba Manipur Legislative Assembly gi mifam sida saruk yadrabadi constitution gi matu ina makoi MLA oidre haina logadori Manipur thoklibi irang asina maram oraga Kuki jau MLA tarana makoi demand maram oraga Manipur Legislative Assembly ki special session asi boycott tawgani haina phongtokre adab Indian constitution gi article 75 clause 5 amasum 164 clause 4 ki matungina kanagumba member mana tha taru thangna assembly natragana parliament ki mifam nasar yadrabadi mak membership adu sistawgani haina meksen pali atapo hayamada parliament natragana assembly da member amana minister oirabusu natragana member oirabusu tha taru fawbadi mak house ki member ama oidi haina logani adubu karigumba parliament natragana assembly da mak attend tawdraba natraga amukana mikhal tawduna khandrabadi mak member oibi yaro habisni asiguma phibam masida Manipur Legislative Assembly da member oiriba Kuki jau MLA tarana makoina demand toriba separate administration pidrabadi makoi assembly mifam boycott tawgani saruk yaro hena phirep lokiba asina maram oiraga thasigi kunga mapana pangthokodoriba Manipur Legislative Assembly gi special session asida saruk yadrabadi makoi member oibi yagadra haibigi asoba ohang malakli Pona pamna Manipur Legislative Assembly ki official singda hangbada lakadoriba Manipur Legislative Assembly ki special session asida Kuki jau MLA taragi manungdagi Industries Minister Nemsa Kipgenatana haujuk phawbad lemhoribe MLA mapalna suti lawbagi sirol piraktri haidi Minister Nemsa Kipgena suti tharagdiba sina takpari Kuki jau MLA singna assembly session boycott tawri hairiba sida mak yawde habani Makatana lemoriba Kuki jau MLA mapaldi haujuk phawbad assembly session asigidamak suti tharakpa leitri unconstitutional piriba provision asigi sab phibam yenglaga Nemsa Kipgena sirol asi tharakpani haina lauri matang sida panba yaba mana tha taruk assembly session pangthoktuna lakliba Manipur Legislative Assembly gi special session asida haujuk oiribi state ki law and order gi phibam sina saruk yaba ngamlaroi haina suti nirakpa sida su assembly na kari tawrakadagi haibigi matangda aruba amoiri karigoma Kuki jau MLA tarasina assembly boycott tawba tolaga suti oina niraklaba su assembly gi mifamna suti pidrabadi constitution gi matungina makoi house ki member oiba tokpa haibasi soidraba moiri constitution gi article 194 amasung 105 na piriba wafamdi members sing na thengnariba problem adu gi matungina assembly saruk yabi mawung mataw amasung maki mafamda ehenba power pibni adubo constitution gi provision da parliament natraga assembly mifamamada masa laktrabasu virtual oina saruk yabi yai haibasi pande karigumba house na ayaba piduna masa laktrabasu virtual oina saruk yahalabadi Kuki jau MLA sing assembly session boycott tawri hadibu wafam asi kanagumba khrana insinbu oibaga loinana aremba takadoribani karigumba MLA sing asina suti niraktraba amadi mifam asi boycott tawri hairabadi makhoi constitution gi provision matungina member oibi yararoi constitution gi luraba tanfam asida miyamna ngainaribadi Kuki jau MLA sing na makhatana house ki member oiba pamlabadi thasigi kunga mapan fawbada suti nirakpa mathau tari makhoi gi suti do house na ayaba piba mathau tari karigumba suti niraktraba madi suti nirakpada house na ayaba pidrabadi constitution gi matungina makhoi member oibadagi tokle haina lawgadawri haina su pausna makhatana su phungdorakli atopa pawmana akanba phirep lawdrabadi top saklon urakani nupiluk session loidriba phawba khongjang sangsinsi thasigi kunga mapan nongma khaki oina pangthokadariba Manipur Legislative ki mifam asida Manipur gi apunbagi saktamasi kaibi yaro heba akanba phirep ama lawdragadi mathangi nonganbada amukta ukhidriba saklon ama urakani haina khurai haigru makhong apunba nupi lupki mekedi gi phungdorakli thawai middle women's wing na mafam na sathariba kuthang sara henba sibu sagoladuna ngasi khurai haigru makhong apunba nupi lupnasu khurai haigru makhong da kuthang sara henbagi khongjang ngasi ayuk pung mapan dagi sataki Manipur gi CSO sing amat oina punsinduna miyambu lising amakhaktada singdriba phawba madi Manipur gi assembly da Manipur kananaba akanba warep ama lawdriba phawba mama oibi aikhuina sara henduna khongjang sangsin khigani haibu wakhalon nasigi makhara ngasi nupi lubasigi member mapana kuthang sara henki kuthang sara hen madura saruk yakhibi
Laitonjam Ongbi Asalata Kopi Amanhai. Manipur Gimiam Lamdamasibu Ngaknabamadi, Lamdamasiki Sakwa Torang, Taurunaba, Takakiba MLA Humpuna, Mating Tuna Manipur Shibu to Waipi Yaro have a sub Akan Pidip Ama. Pangtoka the river session as she the word of you. Karigum Larok the Bataraga di Matang in no one but amok the Oki Dribus Salonama Swed Norakani. Magnahai, Mama Oibishina, Lerik Lesu, Hajadabana Yamani, Horak Liban Hasing and Sidi Hausiki Information Technology Matamashida, Polak Payam Hena Haishing Lavangakani, Asiguma Haishing Lavakiana Punchinduna, CM Libu Civil Society Organizing Singasina, Hybrid Mama Oibishina, Tazargas Libani, Aduba Hausik Manipur Lurabatan Pamasida. CSO singna masui mana pamba lambida satnariba sigi matamnati makoy amatu ina punchinaraga kok sungchinaraga leiriba government sida laikhai tana warep halap warep naraga tawgudaba thabak singadu mathang manaw naina tak kadaba matamni maram maduna thoglibirang sida minister MLA sing sawgi muta masui oina leiriba CSO singda mama oibi singna soidana onsilakpayai Manipur gi mapana khundariba thamoi sulaba maitei singna karigumba ama makoy gi makedigi mating pininglakpa Pangning lakpa matamna karamba kanglupta pangado ripano haina samamnabadagi makoidasu atuki mati warawa pianaba lairabane maramaduna aikhoy amatu oina punchinduna amatu oibigi lisingda salaba matamda malemgi pangalamat sangmangamloi mama oibi sing khang mangamlaktri masa sing haibadi geraktragadi masa sing mathakta mama singna warakpagi tanpham lakhan haina smakna phongdoki amaromduna session loidri phawa khongjang sangsinsi Tasiki Kungamapana Pamudribi Assembly Session, the Lamdamasi the Toklib Irang, si Warrior Purnabi Warep Lauduna, Miam the Akaknaba Matamaduk Hanbio, Tasiki Kunganipan Haying the Holdun Session Loidriba Power, Lekai Mena Pai Vision walk at me pam the Kongzang Junction Minashina, Tawai Middles, Women's Wingy Kokan Binner, Pounum, Sanahan Binafon the Crack, Nasi Manipur Press Capta. Pangtokiba Pog mi from Sanahan Minhai, Taski Kunganipan, Ayuk Taram Taba, Matamiki Horaga, Taski Kungamapana Famgadoriva, Assembly Session as Loubiyu Pow Shagi, Lekai Maida Sangsing the Ima Evil, Maida Vibration walk at me pam the Assembly Session as Iran, Luciana Bigi Warep Loubiyu, Amasum, Warrior Purnabi Akanaba Matamama, Miam, the PBU, Hina Kolau Loud and Kongzang Sangshiminasi. Lamdamasi the Toklibi Iran, Tamari, Suragadorova, Power, Warrior Purpangam the lady. Irang Siki Warriors in Purnabi Warep the government Assembly Session as the Loubiyu and smartphone. Okay, Women's Wing Siki Convener TS Suzatan High. No Mokaki Assembly Session Pamgadoriba, Simiam beginning day. August Kunamapan the Pamgadoriba Session as the government Sikai than Abahona Bigi Pamgadoribani. No Mokaki Session as in the level Irang Tukliba Sigi, Kari Warep Lawangam Gadoribano Hiva Si Wangamoidi. Adubu Session as the Irang as Luciana Bigi Warep Log the Pataravadi, Tasigi Kungamatoidigi, Tawai Middle Women's Wing the Sanchiliba. Khudong Sara Henmigi Khongjang asi hanmalaytana sanction higane masum masidanatana makal makakagi Khongjang sinju sanction na basem saragani CM na Kuki MLA tara asi kandun laidibas kari maramino masigi aron me agenda kari no hangladuna CM na Kuki MLA singa pau fauna hari adubu makoidi pau fauna ba laiti hena phongdorakliba asi da Manipur gi miam ama oina ikai ba phawi government na lana si solution biro masida warriors Misa Miamni Hamasum Security Advisor na Sumapana Hazilak the Security Forcing Mataunintina Tauhan Biro Haina Suzatana Fondoki. Panbayaba the Manipur CSO Sing Amato in a Punchinduna listing Amakakta Singdrifawa Amas Manipur Assembly da Manipur Kananaba Akan Warep Amalog Dripa Mamawi Bequina Sarai Henbiki Khongjang Sanction Geni Haiduna Tawai Middle Women's Wing Satarakiba Khudong Sara Henbiki Khongjang Siga Taraga Numitar in Susan Craig. Tawai Middle Women's Wingi Tawmi Singna Khudong Sara Henmi Khongjang si Makatana Leptana si su Naurem Lekai Naharol Yaipakol Maira Pai Luki Shangli na Khudong Sara Henmi Khongjang si Sataki Khongjang Aduda Yaki Bising Manipur Assembly Numit Amakakta the Famia Nominini Humni Satakadavani Loinana Irang si Horakiba Muising Matik Sava Serak Pigadavani Khongjang Sigi Sarwa Moina Singja Maidanatana Atopma Pamsing the Su Satakian Su Pauks the Supalakli Amarum Nana Indo-Myanmar border Assam Rifles na lupa koti kaya marumi kuwa marufare. IGR South Kimi makar Assam Rifles na thasi kunga nito emisum kunga marida section tharang lokhat pada yam labas sang na kuwa maru sung fukat pangamle haina. PRO gi sirol man haidi pau shin hai Assam Rifles na Indo-Myanmar border section tharang lokhat na thibuhum gi thabak sa thabar international market lupa koti 2.5 rongi oigada kuwa maru abora sanigam apan phaki.
border pillar 99 manakta leiba Shanka Lok Nala track da section throng lokapra Myanmar truck ahum digi Kwamaru sing du forward pangamani Paraba Myanmar gi truck sing musu Kwamaru sing du forest department kamjong sina khrari Amaramda Shanka Lok Nala track sing na mafam sing da manaba makhal gi operation sathabda Myanmar gi truck ahum na pura lupa 42.34 ong gi oigedaba Kwamaru samaga maudra rom Assam Rifles na fare Paraba sing du di win-win Tuntun amasum ongsun kawi Paraba mioi forest departments kamjong sina khreswadi Makasa tharak point hoyelan pawdigi to pomaruiba pawkhranam news se ko na yum khra mai sakre assembly mi phamama na Kuki singna mi tei singbu lan ohana na bokhona raklabra ngasinung tilpung ani khra helak pore news se kon area da lanjena khibidigi mi leinedraba yum khra mai sakhibigi thawdok asi July kundigi satakiba parliament session mongoinana thadugi Taragamapan nupiani da mitay lamhenba angang khrana amon patabak sataki haibigi video viral ohelaki ba dugumna thasigi kungamapan taranithu subu Manipur Legislative Assembly gi mari subu mifam no makhaktamak pangthokna ba lemna khibigi mangoinana mitay singbu lan ohana na Kuki lamhenba khrana satharakpa thawong oigadra haina thawdok thopam gi akoi bida leiba miyamna phungdok narakli mai sakhiba yum singadu pakagi building ama yauna kasagi yum ani masum yum ohum sina woirakpa yum kharagani Thawdok thopam gi akoi bida leiriba miyam maruoina nupi singna thawdo si Kuki gi miyoi khrana thawoina thuonba oigani haidi maramni mai sakliba yum singasi tabalambi punamak handaki lan satharakpadigi uwa amasum utu uatu yauna makhal kyage polam sing sijinaduna mi sangma yaduna thingjinduna thamlakhibagi mathakta CRPF RAF ki masing yamlaba personal singna sayom sana yomsinduna yamna section na ngak selakhiba mafamne haidi mai sakhi pauk tabri fair service laktun muthana bona ki adumaina ma kasag yumani di kanmang maudana tumna sakhi thadok thopam digi police na Honda Activa ma gas cylinder ama amasu borada yoramba sieng khara puthuraktuna makhoi gi gari da hapkatuna puna na bohona rakpada khosaung na rab nupi miyam na gari mathata ka khatuna polam singadu makhada langtharaktuna puhandana bona ki polam singadu police na makhoi na puthurakpa mafamda amuk thamjiluna ba hona rakpada nupi singna mukna rakpadagi Boradagi sing haidokuna saikhai heduga Activa su punana bohona rakpada athingo pirakpadigi tear gas cell kaptuna tengkai thawdok thopam ra tilam ki benupi sna phungdorakpada mai saklibi yum sing adugi manungda mitegi yum amasu yawbugo loinana thangnabada mitegi amadi pangal singi yum sing kungna leirakpana hairibi yum sing asida su waiduna tumna saknaba thawoina Kuki lamen makhrana satharakpa thawong oigene hairaki Panba yabri kang umasel gilana si hawalakpada RAF ki personal khrana dukan ma bu mai thana na bohona ramadagi service dagi suspend tawki blai khrabane aduga thawdo du ki mata matungda mi amata sangalaktriba news second gi area da Kuki lamen bakhrana yuma masum school phaw mai thadoki bi thawdok thokhrabane hanisu pawsta su palakle Makasa tarak poina to perform lanjena khraba yum singdagi jinga yauna posai sing huranduna purakba Kuki zauni pan turbungda combined force na fare Kanglomasil gi tamthiraba lan chatharakpadigi yum kai sing mai thadorakpana yumbu sing lanjena khraba matungda mai sakpada yahodaba yum kharadagi jinga yauna tungan polam sing huralaga purakpa Kuki zaugi miyoi nipan ngarang makhoin huralakiba polam singa konana turbung banglada combined force na hangdopu mobile check post ki personal sna check tawra fare Thawdo singra nungtil pung mangaga makhairam tarakpada thokibani huralakpa yamna polam singadu Mahindra Bolero MN02 Z2528 hablaga Bangoi 5 Kuki khulomdagi mobile check post asitamna lakhibani gari asida tongan polam sing pik thana yawb ubadigi khamduna check tawrubuda jinga manayang khaironga loinana gari gi rim ani spare tire tongan ba kolik kuntrarong gas ki stop ama cycle frame amasum steel gi posai singarom ki banai ri huralak polam singa siga kona na farab sing gari asibu thorokiba driver lalkhuma boila wifi driver sigi loinabi laldaikim apokpa mapa bi athang lunmin so apokpa tawlam letmilan apokpa khazam mauni apokpa tawthang malsom apokpa ngamkhulen amasum en gamthang apokpa pausa thangnai ri Fagalaba gari yauna polam sing amasum masibu purakriba miyoi singadu mobile check post asigi maikaidigi CRPF amasum BSF ki officer ani amasum taraga taruk kumon regiment ki personal amagana Susampur police station na khusina khreswaidi
Amaramdana Danamanjuri University Linkat Sakhiba Langana Musakadorabra Assistant Professor Marfuguni Palaunabagi Pangtokiba interview gi process Pumloi Loirabasu Haidokta Sahi and Fazilakle Malem Gilebox in education Bukwai Gimaru in a London human resource Hina Fawa Awang Takta Tangatuna Masibu Yariba Makai Sakot Ananabu Honor Pagulina Lebox the suit new education policy for Haudoktuna Sanahan Bahorak Labasu Manipulangan is still seeking my racing in the Magiang Laduna Tangai Fadana Matautare have the Linkat Hiba Danamanjuri University Sibu Linkat Hiba Manipulanga Magna Amuk Mutanaba Honor Abrahagi Wankia intellectuals educationally singna Hangarakle Manipulangan Stalairaki Awangaki, Mahiko Siki Matan, Maike Kari, Hangaraki Wang Siki Pokum, Tiruvada, Panglakibati, Mahiko Sik Danamanjuri University Act 2017, Manipur Act number 9 of 2017, Gimatun in October, Taragama, English and Taragatreta, Gazette notification talk to November of English and Taragatret, Irai Numitigi, Sapongakibani. Langaki Makedigi, Mahiko Sik Mapung Fab, Awangaki Mahisama, Oinavidamak. Regular Vice Chancellor Yauna Matauta post Kia Haptun Salai Kibini, Adugu Mapung Pava University Ama Ohenabagi Tangai Fadana Lokat from Toko Tabaksing Lokotuna Sangwadagi, Mediagi Kutanga, Advertisement Sing Talk to Maiko Siki to one department Singipuni Assistant Professor Marfugunipan Launaba Korakodegi, apply Towner to Hariba post a Sigidum Pangtok from Tokpa, interview Sing Pangtok to process Pumloi Lura Pawada, result Laktokana Namsin do not Hamlapa Sahi any Fazilak Lady. Tawasi Maiko Sibu Hakting Natrabasu, Nakuinana Mutanaba Langaki Taukshilni and Supongdor Narpagaloinana, House Maiko Sida, regular Oina Matau Pangtok, Subnatagi by Chancellor Kaktani. Mahiko Sigi, Assistant Professor Sing Launabigidam, interview Gitavak Tarampunama, Lushin Krabamatung, Asukuina, Masigi result Haidokta Nam Sinduna Laki Mayokta, Manipurgi Mahaidu Lup Taruki Apun but Loki, Maike Digishu, Akan Mokongzang Sing Ting Tang character, Sanction Kibalekre. Adubo Mahaidu Sing the Kongzang Sanctionuna Taxilabasu, Manila Nebalanga, authorities in a Tumina Leshin Kibadigi House. Mahiko Sigi Marai Tamangam than a lady Hadi, Amaram Minister, Amasum Education Minister Nasu, Miam Tinma Torum Kiada, Danamanjuri University Gidama, Matauta, the Gilonan of a Kokiba, posting a Sigi, Rizal Hydolagani, Havigitaza, Miamda, Kiara Hanapi Kibitanatana. Manipur Legislative Assembly the Father Fondo Kiba Lake Rabanadi, Aduba House of Power Tabak on Torakavana Labaki Mapi Mapa Minister Nangang Toki Wapam Sing Tabak when a Pang Toraktuna. Mapalam the hair study sing Tawang Amzadra Manipur Gimairu singing the Makan Biduna Atubumatamda, Pangto Kriba, Maikolosik Assistant Professor Marfugunipa Launavig interview gi result Pantadana, Lautokpiduna, Maikolosipu Mating Lane Hinganana Makong summoning Apambas of Funduk Narakli Amaramdana. Health Director Oirama Dr. Razogi escorted Numay Humulure, Kangsup Sing Kong the Gimaruga Kona Fangle. Mitay the onsin no landarag kukizo militant sing with Tiangana Kulnak passing upon Numay, comes in Megitabak Satarabuki Manungsan Matong, Oigani Tazava Tauduamada, Health Services Director Oiramba Sagolban Bizo Gobinda Digi, Dr. K. Razod Langana PB Squad. Come house guard ki personal home the Ginomay any Nas Ayupung Animakairum Tarapada, Sakang the Wissing Mulaga Purure, Police Namakogi, Kunguli Kibada, Nomasing a Dunga Sinuntil Pung Tarum Tarapada, Kangsup Sing Kongi Mamanga Madagi Marusing a corner take the guide and a fang heady. Dr. K. Razoda, Police Amadi, Police Amasum, be the personal home provide Tobuni, Makoi Taruki Manundagi, ahum the issue Toba. Carbine ama AK series ki rifle ama masum incest rifle ama sakangda singadun overpower torog mulaga pukipin hari thaudo osigi pauta but impal PS ki timamana personal ahumadu lokatuna masin hangbuloina nomai mulaga pukiba miyoi singatu ki khungul liduna operation chathrakpada nomai ahumadu ka konana marusing tek kaidana recover tawngam khibin hari Amaromdana Chusampur gi Gelmon Kuki khulgi nomai teret fakre Ngasi Assam Rifles amasum Army ki khusam na dun Susampur district ki Gelmon Koki Khulgi manak operation chathabda tongan nomai taret amasum bomb kap nawa Saba local made motor sing amasum atay polam kya fogal hari IGR shot ki sirola man haibata fogala ba nomai singi manungde M4 gi magazine yaudaba rifle ama magazine yaudaba 9mm pistol ama amasum stand gun ama 9mm gi country made pistol magazine yaudaba ama amasum .22 gi country made magazine yarondraba amani swadi Makasata Rapo and a Sanaleva Pok City get up Maruba Paukranum, Impal the Moirang Paruga Sisipur Pavung Sidigi Port Pusin Horagani,
Sandel district leiriba immigrants singi biometrics lawbawkhre Chuchampur district nomagi sangdaba yadraba polam sing silsar room dagi aizol pharga pushilambadu hayang August 19 dagidi Army Central Armed Police Force amadi Assam Rifles na ngak silaga Imphal dagi moirang pharga Chuchampur pau pushinana ba tharang tawre haina Manipur lenga ki Directorate of Information and Public Relations DIPR na thadorapa sirol amana khangalakli sirol sinama khatana hai Imphal Dimapur lambida matam sana pose pushilakpa yadaba sina mara moiraga Chuchampur district ki nomada sangdaba yadraba polam singasi alternative supply chain ama oina semliba aizolom dagi puraklamani masigi sumatakta Manipur da leiriba watho asina mara moiraga transporter singna polam singadu Imphal Chuchampur lambida pubiyu yadaba dagi Khudong sadaba sauna mayuknara duna lalakli State National Highway sing the post ay puba gari sing ningtina sat pa yan na State Police na Assam Rifles Central Armed Police Force amasum District Trade and Commerce Department sing punok sam na duna hona duna lakli masita sinatuna Department singi go down sing the lady pa polam singi stock na singi ningtina khangdong na ba DCG thak sang naina review meeting pangtuli loinana FCI gi stock the lady pa sing miam the open market sales scheme gi kuthang na phangana bagi thabak su lepa laitana sathari district singda post ri mamal henkat na yonbra haibadu yengsinna ba SDO singna ADC gi staff singa punna kusamnaraga price reporting center sing linkatuna wholesale amadi retail yona na polam singi mamal lenga na lepli badu ningthina ngakli bra madi black market ta yonba thengna bra haibna singba kupna yengsili state sigi district singda hidak langthak sing marang kaina phangana basu lengang na angam thak to honari masigi damak health department na BSF Assam Rifles amadi Manipur police ka coordination pinaraga polam singadu thindok thinjin tawri Khudong sa da lakpada helicopter phawbu sijinaraga hidak pubugi thabuk sathari lengang na hauju phawbugi oina asa thaki polam kungani thoi haibadi seng gihu ata sana hawai mairongbi ura dal mug dal hawai muksubi sini angangba lebak hawai gi thau hangam thau vanaspati numit lei gi thau soya oil palm oil samana sangom alu tilhau khamen asinma madi thongi mamal se district level price monitoring sales siamdun kupni yengsili Nakalamuram the Union Home Minister na lauthoki ba matung ina Myanmar ki Manipur da sangsinduna leiribi illegals migrants nga sigi biometrics lawbi kitaba tha sigi taraga tarukta gi sataba khre Sandel district oina hauju phawada Gampazol village ta miyoi saniga kunngamapan Sangpol village ta miyoi taret ki biometrics lawbol hore makhata na su district police na paramilitary forces singa kusamnaraga illegal immigrants singi biometrics lawbi ki thabak lepa leitana sataki keni sohaidi Loshilakpoina to papa mana More dagi maitai samaga humpugumdoi puthorakre More da leiba manga suba Assam Rifles ki KLP haina khangnaba KM sangjapam lawduna leirakiba More gi maitai khunja samaga humpugumdoi ngasi Palel phaw Assam Rifles na section ngak sendana puthorakre Haukiba me ahum digi tholakpa irang sina mara moiraga Kuki singna More da leiba maitai singi yum dukan Hotel na simu thugai dana mai tharak padegi yum thangnari ba Myanmar gi tamuda lanjena duna tha ani hena leirura ba matungda haukiba numit khrani gi mamang akanba security singna ngak sendana More da amu hana laktuna More da leiba manga suba Assam Rifles ki KLP haina khangna ba KM ta lerakibane numit khrani brigade sida leiraba matung makha tarakpu oina ngasi nungtul More gi miyoi samaga humpugum doiru manga suba AR kun suba AR amadi kun mathoi suba AR gi kangbuna akan mamona ngak senduna More gi palel phaw puthora khari makoi singasi hayeng Khumalam Park phaw army na ngak senduna puraklaga Khumalam Park sports stadium gi youth hostel hangliba relief camp asida nimit khrani leiraba matung magi khudong saga da yenglaga tongan ba district sing da hangliba atop relief camp sing amu lepham singani panba yabadi More digi han lanjena rakhraba miyoi singasi akampata leiba Ideals College ta hangliba masung Wangjing da hangliba relief camp ani asida mapung oina leiribani makoi singasi masamasagi horakum oidiba More da mu hanjinduna leiba phangan biu haina thingthang kyarak ta Manipur lenga amadi mari leinaba authority singa taksinduna lakhibani handak ta nauna puthuragliba miyoi singasi bu More thadokpa ngamloi mapam asida adumak leiduna maitai singi lam ngak senana ba hona kigani haiduna tha ani hen masi Myanmar sangjapam laudun leirakibani haidi Adu hauskuna di miyam paus matang sa lusinjarage masumiyam puna no update namin na si